Nong nungsit amadi len na sokan kraba yumsing government na hakthengna field visit tawduna immediate relief pinaba Manipur Students Federation gi maikai dagi taksin lakli Jingha yonliba dukan singna Mamal Henna yonle haiba pau tabadagi MSF na dukan sing da hakthengna na chatuna check tawkre amasung Mamal Henna yolamba dukan sing Wakhal Taminnakhre makhata na Jingha sing Mamal Henna yondana basu MSF ki maikai dagi khangan lakli aiko khudaki oiba yum ahora nangakan da kari gi damakta aiko department na che changsin thagalapang bagi matam lairibra adugi mahuta aiko mari lainaba concern habdi SDO STC na field visit tawraka dada aiko gi yum akaya toy thoiba adai Jingha horiba kaya adu khudaki oiba median changa kada darkar laiba sing adu khudak khudak phangan bibane henna phai habduna MSF na mari lainaba department gi puning jing jaraka da thamjari aduga amana ngasi Jingha sing aiko gi mafam mafam khuding da pricing maman heka na yole habagi pau phangbadagi MSF na thangal bazar gi mafam khara da chalaga yengjanba matamda SD steel haiba dukan asida aiko tongan ba aiko gi din sing habadi millimeter 30 millimeter ki hana lupa lising mari ga chachuk yang khai yon bada hojina mari ga chani pan yang khai lupa chani hen kala kan da yolamba thengnare masi gumba kaya si MSF na mathang unajara kan da akhoi mamanta na ba haijara kan da hajana Wakhal Taminnakhre kan da moi lupa chani hen kala ga yolami bado akhoi mamanta hanjara mamanta kan da akhoi tokan sing hajana ningthina phangala kan da mari leina ba masa na pamba sing ado phangana bagi khongthang sing MSF na lepa laitana paikat chari adu ato ba dukan sing na su hariba Jingha sing asi maman hen na yolamdana ba adu kari gumba yolamba taraga di MSF na mari laina ba singa loina na tawrapa thabak khuding makta dukandar sing na masa na responsibility lawjagadabani adu tholapa phapata daita do masa na pujagadabani haba wapam su MSF na thamjari makha tarakpa dukan sing da su liaptana ngasi ge akhoi ge driver si sanction jagini haba wapam su MSF na thamjai Môi lại bắn nè, môi ngày cái này bây giờ mà tầm nó chạy vào chỉ sanction mà tầm nó chạy, nó tiệm vào, đuôi mà tầm nó tiệm vào, không biết chú cái này tiệm vào, oh si da ko MSF thà cái môi đi, ngày nó suy lại vào, không chỉ nó mình đấy nó tài cái này na, môi thì được phẳng con ngày đấy mà tầm nó bây giờ